ꯄꯥꯛꯅꯤ ꯑꯁꯦꯡꯕꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯃꯤꯁꯤꯃꯤꯅ ꯑꯋꯥ ꯑꯅꯥ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯁꯀꯤ ꯀꯔꯤꯗ ꯇꯥꯗꯕꯅꯤ ꯏꯁꯣꯔꯅ ꯉꯥꯛꯑꯒ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤꯁꯤ ꯌꯥꯝꯅ ꯁꯦꯜꯐꯤꯁ ꯑꯣꯏꯅꯔꯛꯄ ꯏꯁꯣꯔꯁꯤ ꯁꯦꯡꯅ ꯅꯤꯡꯉꯛꯇꯕ ꯆꯤꯟꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯍꯥꯏꯔꯒ ꯌꯦꯠꯂꯣꯝꯗ ꯆꯠꯈ꯭ꯔꯒ ꯂꯨꯠ ꯇꯧꯕ ꯆꯤꯟꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯒ ꯑꯣꯏꯔꯣꯝꯗ ꯆꯠꯈ꯭ꯔꯒ ꯂꯨꯠ ꯇꯧꯕ ꯁꯤꯒꯨꯝꯕ ꯃꯤꯅ ꯃꯁꯤꯡ ꯈꯔ ꯍꯦꯟꯀꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯋꯥꯕꯅꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯁꯤꯅꯤ ADCꯒꯤ ꯕꯤꯜ ꯍꯥꯏꯕꯁꯤ ꯑꯩ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯝꯗꯣꯏꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯝꯒꯗꯧꯔꯤꯕ ꯕꯤꯜꯗꯨ ꯄꯤꯔꯛꯏꯕ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯃꯤꯗꯨꯅ ꯃꯅꯤꯄꯨꯔ ꯑꯅꯤ ꯊꯣꯛꯅ ꯊꯨꯒꯥꯏꯁꯤꯅ ꯄꯤꯔꯛꯑꯦ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯤ ꯊꯝꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯅꯤ ꯊꯝꯁꯤꯅ ꯑꯗꯣ ꯑꯩ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯤ ꯕꯤꯜꯗꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯝꯒꯗ꯭ꯔꯥ ꯕꯤꯜ ꯄꯤꯔꯛꯏꯕ ꯃꯣꯏꯗꯨꯅ CM ꯑꯣꯏꯕ ꯀꯥꯟꯗ ꯃꯣꯏ ꯕꯤꯜꯗꯨ ꯊꯝꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯁꯤ ꯃꯣꯏ ꯌꯥꯒꯗ꯭ꯔꯥ ꯁꯤꯗꯤ ꯈꯟꯗꯗꯦ ꯑꯗꯨꯒ ꯊꯝꯕꯤꯗꯦ ꯑꯗꯣ ꯑꯅꯧꯕ ꯂꯥꯛꯏꯕ ꯒꯣꯔꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯟꯅꯔꯀꯥꯟꯗ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ 10ꯃꯨꯛ ꯂꯣꯏꯅ ꯄꯨꯟꯅ ꯈꯟꯅꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯑꯀꯟ ꯑꯀꯟꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯁꯤ ꯍꯥꯏꯕ ꯑꯗꯨ ꯇꯧꯁꯤ ꯍꯥꯏꯕꯗꯨ ꯂꯧꯊꯣꯛꯈ꯭ꯔꯒ ꯆꯤꯡꯒꯤ ꯄ꯭ꯔꯖꯥꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯌꯥꯕ ꯏꯝꯄꯥꯋꯔ ꯇꯧꯕ ꯌꯥꯕ ꯈꯔ ꯍꯦꯟꯀꯠꯍꯜꯂꯁꯤ ꯄꯥꯋꯔꯁꯦꯅ ꯄꯨꯔꯦ ꯊꯝꯃꯦ ADC 3 ꯈꯛꯇꯪ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛ 10ꯗ ꯇꯧꯔꯅꯤ ꯄꯥꯋꯔ ꯄꯤꯕꯒꯤꯗꯨꯅ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯈꯟꯅꯈꯤꯒꯦ ꯍꯥꯏꯕꯗꯒꯤ ꯃꯣꯏꯗ ꯊꯥꯔꯦ ꯐꯖꯅ ꯍꯣꯠꯅꯔꯤꯑꯕ ꯁꯤꯗꯩꯗ ꯑꯗꯨꯝ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯌꯦꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯌꯦꯠꯄ ꯑꯗꯨꯅ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯛꯀꯝꯗꯤ ꯇꯧꯔꯣꯏ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯒꯦꯗꯤ ꯅꯣꯏꯁꯨ ꯌꯥꯔꯣꯏꯗ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯍꯤ 2,000-3,000 ꯂꯩꯔꯛꯑꯕ ꯁꯤ ꯈꯣꯏꯔꯦꯟ ꯇꯥꯛ ꯍꯥꯏꯔꯤꯁꯤꯅꯤ ꯈꯣꯏꯔꯦꯟ ꯇꯥꯛꯀꯤ ꯈꯣꯏꯔꯦꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯣꯟꯅꯤ ꯍꯥ ꯆꯨꯝꯃꯤꯀꯣ ꯃꯤꯟꯁ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯛꯅꯅ ꯑꯥꯗꯒꯤ ꯑꯩꯈꯣꯏ ꯃꯩꯍꯧꯔꯣꯟꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯑꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯁꯤ ꯐꯨꯔꯨꯞ ꯑꯆꯧꯕꯁꯤꯡꯅ ꯃꯆꯥꯁꯤ ꯌꯣꯠꯇꯒꯤ ꯆꯥꯗꯒꯤ ꯇꯧꯕ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯂꯩꯁꯅꯨ ꯂꯩ ꯑꯆꯧꯕꯁꯨ ꯆꯥꯎꯅ ꯁꯥꯁꯅꯨ ꯃꯆꯥ ꯑꯣꯏꯅ ꯁꯥꯁꯅꯨ ꯃꯗꯨꯒꯤ ꯑꯄꯨꯟꯕꯗꯨ ꯒꯥꯔꯗꯦꯟ ꯐꯖꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯃꯦꯖꯣꯔꯤꯇꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯉꯥꯛꯇꯅꯤ we are all human beings ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯁꯤꯗ ꯑꯩ ꯂꯩꯔꯤꯉꯩꯗꯤ ꯑꯆꯧꯕꯅ ꯃꯆꯥ ꯇꯨꯍꯠꯄ ꯃꯆꯥꯅ ꯑꯩꯈꯣꯏ ꯁꯣꯜꯂꯦꯅ ꯈꯟꯕ ꯑꯗꯨ ꯌꯥꯔꯣꯏꯅ ꯑꯩꯅ ꯍꯥꯏꯕꯗꯣ